yaingang makal makal mayam ama lay akoina chanaba chanadaba mayam ama hidakidamukta thapa kanggoba sigi yaingang makhanse kurkuma kakching en sena kawi pronunciation je achu gyan menunga tatida sigi yaingang makhalse kakchinggi sengmai turel do adugi mapan khatang da oina chanana howi hai atai mafam da horaga su mayam na haibiro aduga sigi yaingang china wangba se fit nipan wange ba aduga yainganggi machu se sigi je akogi yaingang dagi machu khitang wauthoi ko yellow sange ba aduga taste tawbadana khaye sigi injang oina thakpadadi yaroi khara khatak khatak adum tawrani aduga manabadi akoina chanariba yaingang se siga yam sathina manai adu manamdi sina khitang yaktak tawi manaji gi manamje sina khitang yaksalli aduga sigi yaingang china kurkuma amada kawi ko mango ginger haina su khangnai mapanji sumaina pink oina sale aduga marak marak ta su white toraga pink na langjan ba su yawe sigi pambi simadi normal yaingang chuga chap manai ko fit ani natraga ahum wangi aduga sigi mahau se yam hawe hainau manam nami aduga acha thak sabada sigi flavor oina adum hapnai yaingang atekpado khitang sikairaga manam nambada adum hainau manam nami adu kanagumbana sugumba makalgi yaingang singse phangagadi adum aingonda pau pibiro ain comment pibiro sigumba aikoide yang kanaraba pambi singsigi maramda research tawjari aduna aina youtube amadi facebook ki khuthangda mayamda haijari